Hi, welcome back to my channel. Ngasi ako si video sida koi flood laibasina kai problem OBI kai leina kai ka sandok pa habdo habitang yeng minasi flood water se koi sewage te yauriba human waste, animal waste, the rodents gumgi waste, urine, feces kai ka loina mag loina samnari ne adi sis koi yum da changi koi na ising da kumakanda hasang da pa I mahik myam do bacteria ke ka mutpa virus ko muda khoi loina napam ngani and khoi gi chana bu khonda jinjang ko mathamba sidai sidai loina contact lai doine so flood to bakanda hana world da flood akan myam to matamda kai kai lena sandok khot pa yaugre habado waterborne diseases haibam lay waterborne diseases haibadi water gi through the spread to bacteria virus ko muje water gi through the akhoi amuk thakchan ba chasan ba sida leina da pa sise kai oibe habada typhoid, cholera and leptospirosis most commonly see homse tawi chance wange and then vector borne habsle vector hazina kanano mana hoziki virus kumba bacteria gums pudani sisina mosquitoes na so mosquitoes ki through the sandopoya was malaria, dengue and yellow fever. So sigi mosquitoes ki dudi hoi mosquito breeding hengalani duna khoina mosquito breeding handanaba yamna steps low wasu ishagi personal level dadi ngamoina khalle kai gum ising tungjan bale ri adu khar sing dokpa adu khar haidokpa tu ising tungjan ba thamdaba adagi mosquitoes tegi protection tonaba khoi gi kang hidak tha boy gera cream tai boy gera adu gum mosquitoes ti protect oinaba steps low batare adu na tabida hosiki waterborne diseases tudi adudagi yari gai safe oinaba kai steps low ya habada khoi mi rescue tawbagi natraga yumda yam valuable over pochai thangjin tawbagi adugi ising dak changmodudi changba tabani aduna tabida unnecessarily koiba chatpo oina ising thomba yengbo oina natra sanabo oina ising da kumbodo adudi yari gai tawdamna phai unnecessary ju oi and plus leina kai no yam narakpagi chance su hengalle ising da kummagadi kaigumba ising da kumda yadabagi kumurba oragadi irulu namba ising thaknaba mi su ising leitaba mi su kyano mo yaramgani adisu kaigumba available oragadi leiragadi yari gai hygienic oina leibina phai ising da changuragadi irulu thokpra natraga ising da contact leirpa khut oigera khong oigera adudo phasana hamdokpa phasana clean tawthokpa and then ising da kitang yam wangda boragasu changuragadi akoina yumda direct changsallaga pochai myam ga yum myam ga samnaragadi leina do khoi family members zo mu spread tawbagi chance leidune aduna phasana clean oina khot hamdok khot tawba and then kinom chabagi khoi vegetable gumba je kai gumba hoziki flood water duga contact legra boy gadi ya kai chadam na phai because amot pa kyano ma za pa amani aduga kai gumba adudo adum use tawse ha gadi phasana clean tawraga seasonaba and then hapetang aduda thengab do kanghallaga direct raw ina chabagadi yamna phatloi and then ising drinking water gumba kai gumba samna grabo orgadi hoziki flood water do ising je hek yang bodai mot paman raga su phasana boil tawraga khoi 10-15 minutes pura boil tawraga thakpado aduna phadoine otherwise directly thakpa khotpadi yamna dangerous oigadine aduna khoi sigi waterborne diseases, vector-borne diseases asina tabida atike problem lay biya habda ising kumkanda khoina chapal tonga chapagumba natraga kem tong dabida chatlagadi khoigi makhada sharp objects metallic natraga glass kumba leram biya aduna adudagi shokpa khotpa thokpiya and plus another thing electricity kinogal naknaragadi yagi adu ising tu changdaba so electricity gi problem lay dana shokpa mi and then shops kumna shokpa khotpadi limited number do oigani aduisu not asi adu hoziki saigi vector borne and waterborne diseases to the mi mayam da sandokpa ya kai no communicable diseases ne sise kai guma na bakanda khoi fever lakpi severe headache natraga body ache natraga puknaba and diarrhea and then khoi chills and rigor haina fever kana tar kana sang nik pa khot pa tawdo
ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯀꯩꯒꯨꯝꯕ ꯊꯦꯡꯅꯔꯒꯗꯤ ꯍꯛꯆꯥꯡꯗ ꯁꯤꯒꯤ ꯁꯤꯝꯇꯝꯁ ꯃꯌꯥꯝꯁꯦ ꯂꯥꯛꯄ ꯌꯥꯎꯔꯒꯗꯤ ꯌꯥꯔꯤꯈꯩ ꯐꯖꯅ ꯌꯦꯡꯊꯣꯛꯅꯕ ꯇꯧꯕꯤꯌꯨ ꯁꯤ ꯅꯠꯇꯕꯤꯗ ꯑꯦꯅꯤꯊꯤꯡ ꯑꯦꯜꯁ sigi topic sida hangning bale gadi comments tang biro and sigi videos sida loisan jarage thank you so much for watching bye